ngasi numida wairam phongkiba tongan tongan mase phongsing amasum thokiba thawdo wathok dagi maru oibe I pausing kongasaraga Manipur top channel gi maikedi myamna thamjagi ahanbada Chief Minister Biren singhana maki Facebook account gi thagalakpa warol khara hana myamna thamjagi Chief Minister Biren singhana maki office ta AMD Asatullah ga unabada yamnamak nungaiba phongdokre aduga myamna su thudok hindokna khangnariba Eshing maiba hairaga khangnariba Miyoi sini mahak si adugi matik Teleleba Eshing manungda lupsinduna tagraba Miyoi gi hakchangbu thibada adukimatik haithoi singthoiba Miyoi amani adugo mahakna saurakna Miyoi samri ga taraga nipan gi hakchang lokhatkre hadi loina ma ki nungsiraba ama yauna ngasi phawbada aduga Chief Minister Biren singhana mahakna praja miyamda tawriba service adubu respect utpu oina angamba financial assistance khara mateng pangkhre haba caption maga loinana Chief Minister Biren singhana post oina thagale masuma kha satha jarak poina to pamaroi I pausing mamna pijagi mam loi phok taminasi atopa pawmana miram gi Miyoi sa kya pot leiba lakadori thasi gi aroi sarukta Expo Promotion Council of Handicraft na sinduna Greater Noida gi Indian Expo Center and Mart pangthokodoriba yankhai gi nithoi suba flagship IHGF Delhi Fair miram digi Miyoi kyana leba asigi pothok sing leiba lakadori Mela asida Canada, United Kingdom, United States, West Asia, Netherlands, amadi Saudi Arabia na sing balebak sing digi Miyoi sa kya laktuna lebak sigi pothok sing leiregadori. COVID-19 gi laiset laktuna imamang digi mela asida miram digi lakpa Miyoi sa kya tinduna lakhibani. Ado menamak laiset asina maramoiduna mamang saigi oina di visually kuthangda pangthok tun lusin kibani. Mela asida saruk yagadaba Miyoi kudima RT-PCR test tawgani. Matungda negative oirapasing kaktamak saruk yahangani vaccine gi status su khangmangamnaba miramdagi lakliba Miyoi sing adu vaccine dose anima kaplabasingna asangma masugi base thet kani amadi dose amakhak amasum sukap kaptripasingna komla masugi base thet kadawri haba paw masu phongli makasa tharak poina to paw mana COVID vaccination express lamthakre Mikhal gi campaign miyam SOP ngakpiyu Chief Minister sada sama vaccination tawnaba pandamda yumthong sangduna vaccine kapnaba COVID vaccination express ngasi Manipur gi Chief Minister Birena CM Secretary gi lamthaba duga mari leinana CM na hai COVID tagi ngakthoknaba amata ngairabu upai di vaccine kapthokpani vaccination natana masidi kannaba upai leite Laibak Pabadigi state khara COVID ki positivity rate khara hantarakle khajitang nuaitabadi Susampurdagi COVID positive oiba masing hengalakpagi maung amalakli masi matau karamna laina laiset asi hena sandurakliba no haiba thinjinanaba laingakna Susampur medical team thasinkhre housing India gi ona vaccination asi crore sama yore lehauriba crore kunthraga manga asisu atuba matamda loina kapthoklagani masi laina laiset asidagi kanabani CM na hai ngasi launch story ba COVID vaccination express asina mipung kudimak yum da sangduna COVID vaccine kapthoknaba pandamda lamthabani atai honauriba singsu atuba matamda COVID vaccination express lamtharagani loinana masigidamak doctor nurse asana singba asauba thodang pangbugidamak thagatli Makasa tarak poina to papamana Central Government Employees singi DA sada ahum hengkakre Central Government Employees singi Dearness Allowance DA amadi Pensioner singi Dearness Relief DR sada ahum henganaba Union Cabinet na ayapa pikre hadi Whatever sina kumza English singaniga kungamathogi July amadagi hauna konchingani hadi khongthang asina Central Government ki employee lakh nifuga tereka point taragamari amadi pensioner lakh humfuga nipan ga point humfuga nithui da kana ba fangalagani laingak na sahi gi oina DA amadi DR punna saurakna lupa crore lising mapan ga samri ga marfuga nipan ga paisa humdra starting toragani sayesi gi September tha gi angan masrukta Ministry of Finance ki makada expenditure gi department na retired oiraba Central Government employees singna makhoi na toramba thabak sing adugidamak appreciation token oina piba gratuity amadi cash payment adu fangani haina khangan ba lekhrabani panwa yabadi employees singi DA gi
payment asi kumja English inganiga kungi January thadagi hauna revise tawduna lairibani hainasu paw sinasu phongdorakli atopa paw manamo mikhal matamda mirep singna yelakpa sel lauraga apama mirepta board piba haibisi asumba khongthangni haibisida debate pangthoklagani Youth Collective Manipur YCM Sugunu branch amadi Debaters Union of Manipur DUM samnaduna lakliba saisat kuntraga mathoida Sugunu Bazar da leba Sugunu Municipal Council Hall da mikhal matamda mirep singna yelakpa sel lauraga apama mirepta board piba haibisi voter singi asumba khongthangni haiba topic ta state level open debating competition ama pangthoklagani haina YCM gi media coordinator Sintha Laisramna thadorakpa sirola man hairi sirola duna hai sangdamna basigi ahanba ta miyoida lupa lising taret ani subada lupa lising manga amadi ahum suba taba miyoida lupa lising ahum gi mana pigani loinana consolation prize ki oina lemhowa position salakpa miyoi taret khangatuna mathang manau naina prize singen thokani hainasu paw sinasu phongdorakli makhasa tarak poina topa paw mana vector borne disease tagi angang sing matau kramna ngak thokani habigi matangda webinar pangthokre nomgi oba protecting children from vector borne disease ki maramda National Webinar ama National Institute of Disaster Management Ministry of Home Affairs Government of India New Delhi amadi Department of Teachers Education Manipur University Imphal anina khusamnaduna thasigi saisat kunda pangthokre webinar asi pangthokpada Professor N Lokendra BC Manipur University Major General MK Bindal Executive Director National Institute of Disaster Management Government of India Professor Santosh Kumar Head Cell Centric Disaster Risk Reduction Center NEDM Government of India Professor W Sandababu Register Manipur University amadi Professor T Inauba Dean School of Education and Head Department of Teachers Education Manipur University singna lamjing lamtakpi khi hainasu pausin makhatana su phongdorakli Dr. Babu I Child Centric Disaster Risk Reduction Center AIDM amadi Dr. Koizam Sobita Department of Teachers Education Manipur University anina program asigi coordinator oikhi haba pawmusu ngasina mida boyang phong hi pasi phong sing da phong na ri du yamna kanna maming sakhalakliba yai lifestyle hariba company sina puthok saba yamna kanaraba health products sing ge maram da share tawjaramge products sing adudi ahan bada ionic mineral masina BP diabetes asthma sakhaw sokpa kidney sokpa allergy sinus tawba nung leiba piles naba thyroid Sarugi anaba khwang naba singli nauri sonthaba ringworm asina singba fan bangame ani suba prada asina perfect woman care haibisini masina nupi oibisingda anaba leiba haibidi puknaba perat chang naidaba white discharge satpasing fan bangame angang khawda apomba amadi angang khaw pa thanbada su phali ahum suba prada asina perfect glow haibani masina e singdo e Uring, mahing, haying mati fali, unsa kuiba fali, skin repair tawi amasum akogi mai mitpu matam pumbada nakthok tuna thamme mari suba prada asina perfect active brain habani masina koi miyoi bigi IQ level hengat hali concentration remembrance power hengat hali memory booster hali amasum maintain stress hypertension depression emotional stress gisu ngakthok pangam hali Manga suba product asina perfect plus haibani masina miyoi immune kankhat handuna lok lehau khanau naba ingtham chanba phali liver singdo e amasum tongan ba virus amasum bacteria bu ngakthoi loina na sugar BP jaundice pu control tawduna thami yai lifestyle hairiba company asina puthokliba product sing asi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinate atubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong cha bu su pizari